Kanagumbana hangba yai haukiba kumza lising masani pan marbudra mathoi ki Anglo Manipuri lal gi thodok adu amuk hana ningsing luraga ngasigi Manipur gi oiriba phibam sida karibu kana khigadage tung hanna asum yengduna chalaga manglomda kadai phawba sangsin mangam gadage miyoi kharana amuk su hairak payai Bharat ki lusing basa kaya marum na phawba nongmagi kok nonaba matam konadringai sida singnung sigi athoba sing ningsing lubagi kana babu lairibra adubu ngasigi mirol sina Manipur ki Phurupki lisat mangsil akle haina akiba phaunarak matam asida kumza lising masani pan murbudra mathoi gi Anglo Manipuri lal ningsingba hena maru oirakli Aikhoi gi su leibak khunai civilization ama lerekiba matam dudagi Phurup sigi su lisat ama lerei kumza lising samanga dagi Henry Yulna yeklaga thamlamba Manipur gi ngamkai thugai bigi hak kanagi mafamda leite konadi kumza lising sanipan murbudra mathoi gi Anglo Manipuri lal oirakhiba kumza lising sanipan murbudra gi konung lalau asi mapan thongda ningthau sur sandragi masin manau sing kalak yangthinaba midyang khuba masagi oijabata khanba amadi sur sandrana misang mikhai naiba misam miyam gi kholau thawai dabadagi ayamba thokibani haijarabasu tasengnamakti India gi ningthau panba leibak pumnamak lausillaklaba British ki Manipur busu makhoi gi khubam nungda pusinba haiba Viceroy Lord Lansdowne gi game plan adugi manungda Manipur gi ningthau masa singna po kanglu bagi watani Phibam asi oiraknaba ningthau masa masel tinaba yadanaba makhoi gi thamoida British na sahi kaya sangna hu kamsinki mamaida madugi mahi saduna Manipur British ki khubam nungda takhi kumza lising masani pan marbudra gi September kunmathoi gi konong lalho aduda British na sathagi ba thawang adu ngasi su malem gi sakhwalaba leibak singna neinabada angakpa ama oiri lalho aduna khwaidagi oijaba phangan khiba Kulasandar bu ngakpikhi aduga lalho yawi haibigi matik saba khudam sangdam su puthokpa tawdana lalho dugi lusing bani haiduna Tikendrajit pu pharga loi thana ba honakhi amaromda Assam ki Chief Commissioner Quinton na Tikendrajit pu phana ba hondarubadu asouba asoiba amani haina matamdugi India lengak amasung British lengak na khanakhi kanagumba kharana konung lalho adu pham amadi matik mangam pambadagi ni hainarabasu British na kanna maral siriba Tikendrajit dadi madugi onataina bani konung lalho loisilakpada hanglabaning thokubam adu mahagna pamlamlabadi yetpinaba kana leitana Tikendrajit na adum phanglamba yabani adubu Tikendrajit ki wakhalda madu laikhide Maibam Kulasandrada ningthau khubam sinathoki ningthau masa oina poklaga ningthau khubam mihodaba ningthau masa Manipur da su poki haiba malemge ningthau masa singi puarida mayak sengna iramki masigi mathakta Tikendrajit na Maibam Surchandra amasung atai masin manau singbu hanabagi wakhal laikhide karigumba leramlabadi madu mahagna Surchandra na British residency da leiringai natraga Silchar yaunabagi lambida pangthok lamba yabani kumza lising masanipan marbudra mathoi gi March kunmarida British na Tikendrajit phanaba landarak aduda British sing sathina maithiki maithiba adugi matik saukhre madu British ki loilam sandopagi puarida Manipuri singna makhoida tambikhiba para asigum kanagumba leibak natraga leingak amatana tawkhidri hairi British na malemgi chanabigi wangmada Manipur da landakhiba amadi sathakhiba wayel adudagi khara thaidoglaga kumza lising masanipan marbudra mathoi gi Anglo Manipuri lal aduda Manipur na maithikhibagi maram thibada thoidokna luroi Taramapan suba sahi sa loramdai asidadi British asi malemgi khwaidagi mapangal kanba Phurup haibadu oirabani British Empire da numit tade haibadu matamsida sapsana thoklarabani Maramaduna Manipur gumba leibak masa asidi thamkhraga India amadi Burma gi asobo lanmising phawbana thingba ngamkhidraba British ki matik mangamni matamaduda Manipur gi sagol tongba lanmi tharga apunba kangphal gi regular lami lising manga romdagi helamde Maramaduna British ka mayokna khiba lal aduda Manipur na mai pakpa ngamlaroi haibasibadi masana tajarabani adumoinamak matamduda leramba Manipur gi laluptagi samgatpa regular nataba lanmi lising tarani thoi aduna karigidamak Anglo Manipuri lal aduda saruk yakhidabano amadi matamduda konungda sijinnadana lerambadagi British na phagat khiba yamlaba khuju khulai sing aduga regular nataba lanmi lising tarani thoi aduga punna lal aduda sijinnaram labadi lal adugi mayon kari oiramba yabagi haibasimadi mareiba pu nungsijaba Manipuri pumnamakki thamoida matam supagi oina hangduna ta lehoragani kanagumba kharanadi mathakta pankhiba lanmi amadi khulai sing adu sijinnaram labadi kumza lising masanipan marbudra mathoi gi March kunmarida British pu Manipuri singda khurum hankhiba adumak amuk hana thoklamba yabani hainari
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃ ꯆꯅꯤꯄꯥꯟ ꯃꯔꯐꯨꯇꯔꯥ ꯃꯥꯊꯣꯏꯒꯤ ꯉꯁꯤꯁꯨ ꯍꯤꯡꯂꯤꯕ ꯂꯤꯆꯠ ꯅꯠꯇ꯭ꯔꯒ ꯐꯤꯗꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝꯗꯨꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯃꯔꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯉꯥꯛꯄ ꯍꯥꯏꯕ ꯃꯊꯧꯗꯥꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯄ ꯅꯠꯇ꯭ꯔꯒ ꯃꯥꯏꯊꯤꯕ ꯊꯤꯔꯨꯗꯅ ꯄꯣꯡꯉꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯄ ꯉꯝꯈꯤꯕ ꯑꯗꯨꯅꯤ꯫ ꯑꯣꯏꯖꯕ ꯊꯤꯕꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤ ꯃꯥꯏ ꯄꯥꯛꯄꯅ ꯂꯦꯞꯄꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯇꯥꯏꯑꯣꯟꯅꯅ ꯅꯤꯡꯈꯥꯏꯔꯕ ꯐꯨꯔꯨꯞ ꯑꯃ ꯁꯦꯝꯕ ꯄꯥꯝꯃꯤ꯫ ꯂꯤꯁꯤꯡ ꯑꯃ ꯆꯅꯤꯄꯥꯟ ꯃꯔꯐꯨꯇꯔꯥ ꯃꯥꯊꯣꯏꯒꯤ ꯐꯖꯔꯕ ꯐꯤꯗꯝ ꯀꯌꯥꯅ ꯃꯇꯝꯗꯨꯒꯤ ꯑꯄꯤꯛꯄ ꯑꯁꯣꯏꯕ ꯄꯨꯝꯅꯃꯛꯄꯨ ꯀꯨꯞꯁꯤꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯆꯧꯕ ꯐꯤꯗꯝꯕꯨ ꯀꯥꯎꯊꯣꯛꯂꯒ ꯑꯄꯤꯛꯄ ꯑꯁꯣꯏꯕꯕꯨ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯗꯦ, ꯂꯝꯂꯣꯏ ꯆꯟꯕꯁꯤꯡꯕꯨ ꯄꯦꯜꯍꯟꯅꯕ ꯇꯧꯕ ꯃꯤꯅꯥꯏꯒꯤ ꯂꯤꯆꯠꯅꯤ, ꯐꯨꯔꯨꯞꯀꯤ ꯂꯤꯆꯠ ꯅꯠꯇꯦ꯫ ꯏꯟꯗꯤꯌꯥꯗ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯕꯪꯒꯥꯂꯤꯁꯤꯡꯅ ꯃꯩ ꯆꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯁꯨꯔꯦꯟꯗ꯭ꯔꯅꯥꯊ ꯕꯦꯅꯔꯖꯤꯗꯒꯤꯅ ꯂꯥꯜꯍꯧꯕ ꯑꯔꯣꯕꯤꯟꯗꯣ ꯘꯣꯁ ꯐꯥꯎꯕ ꯌꯥꯎꯅ ꯕꯪꯒꯥꯂꯤ ꯐꯨꯔꯨꯞꯅ ꯐꯤꯗꯝꯒꯤ ꯃꯁꯛ ꯑꯣꯏꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯇꯤ ꯂꯤꯁꯤꯡ ꯑꯃ ꯆꯅꯤꯄꯥꯟ ꯃꯔꯐꯨꯇꯔꯥ ꯃꯥꯊꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯑꯊꯧꯕꯁꯤꯡꯅꯤ꯫ ꯖꯦ ꯔꯣꯏꯅ ꯃꯍꯥꯛꯀꯤ ꯄꯨꯋꯥꯔꯤꯗ ꯏꯕꯗ ꯅꯠꯇꯅ ꯂꯤꯁꯤꯡ ꯑꯃ ꯆꯅꯤꯄꯥꯟ ꯃꯔꯐꯨꯇꯔꯥ ꯃꯥꯊꯣꯏꯗ ꯕꯪꯒꯥꯜꯗ ꯐꯣꯡꯕ ꯆꯦꯐꯣꯡ ꯈꯨꯗꯤꯡꯗ ꯅꯨꯡꯇꯤꯒꯤ ꯀꯥꯡꯗꯅ ꯂꯤꯁꯤꯡ ꯑꯃ ꯆꯅꯤꯄꯥꯟ ꯃꯔꯐꯨꯇꯔꯥ ꯃꯥꯊꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯑꯊꯧꯕꯁꯤꯡꯕꯨ ꯊꯥꯒꯠꯇꯨꯅ ꯏꯈꯤꯗꯕ ꯊꯤꯕꯗ ꯋꯥꯒꯅꯤ꯫ ꯅꯤꯡꯇꯝ ꯏꯍꯧꯒꯤ ꯐꯤꯕꯥꯟꯗ ꯌꯦꯡꯂꯕꯗꯤ ꯍꯤꯟꯗꯨꯁꯇꯥꯅꯤꯁꯤꯡꯅ ꯍꯥꯏꯅꯩ, ꯕꯪꯒꯥꯂꯤꯁꯤꯡꯅ ꯉꯁꯤ ꯈꯟꯕꯗꯨ ꯍꯤꯟꯗꯨꯁꯇꯥꯅꯤꯅ ꯍꯌꯦꯡ ꯈꯟꯒꯅꯤ꯫ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃ ꯆꯅꯤꯄꯥꯟ ꯃꯔꯐꯨꯇꯔꯥ ꯃꯥꯊꯣꯏꯅ ꯍꯥꯏꯔꯤ, ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯉꯁꯤ ꯈꯟꯕꯗꯨ ꯕꯪꯒꯥꯂꯤꯁꯤꯡꯅ ꯍꯌꯦꯡ ꯈꯟꯒꯅꯤ꯫ ꯂꯤꯁꯤꯡ ꯑꯃ ꯆꯅꯤꯄꯥꯟ ꯃꯔꯐꯨꯇꯔꯥ ꯃꯥꯊꯣꯏꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯂꯥꯜꯅ ꯄꯤꯔꯤꯕ ꯐꯨꯔꯨꯞꯀꯤ ꯐꯤꯗꯝꯗꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡ ꯄꯪꯊꯔꯅꯨ, ꯃꯤꯀꯞ ꯊꯣꯛꯂꯣ, ꯃꯥꯡꯂꯣꯝꯗ ꯆꯠꯈꯠꯂꯣ ꯍꯥꯏꯕꯁꯤꯅꯤ꯫